Hanbada Maru Ebe Pau. Taranithoy Suba Manipur State Assembly Mikal Asi Free and Fair Oiba Mikal Oiba Ngamnabagi Damak Suspension of Operation the Lady Balal Haluf Singh Makoi ki designated camp the Thamgani Haina Manipur ki Chief Minister N. Birena Phongdokri. Manipur asi hingsa leitaba state ama ohenba mathau tai Manipur gi miyabu yaifana amadi saukhatpagi maikei da purak pahaibasi BJP gi aningbani haini Joint Defense Minister Rajnath Singh na phongdokri. Electoral process da senja thumsa tawduna vote lebagi chanabi ama leiba asina Manipur lekha takibani haina Yaskol Assembly constituency gi ZDU Miraf TS Brindana phongdokri. February Kunmathoi Amadi Kunithoi the Imphal West District absentee voters Singi Yum the Changduna vote Thada Halagani Haina, Imphal West District DEO TX Kiran Kumar no Kangalagli. MAMI TV ki Manipuri Prime Time News mi ing tabiriba singbu Chan MAIBAM na krung jari hausa pau sandong na pizari handak pangtok doriba taranithoy suba Manipur State Assembly Mikal asi free and fair oiba Mikal oiba ngamnabagi damak suspension of operation da leiriba lal haluf sing makoi ki designated camp thamgani haina Manipur ki Chief Minister N. Birena Phongdokri. Wafa masingasi Hengang Assembly constituency dagi BJP gi miraf oina thokliba Chief Minister N. Biren gi yumda handak pangtokdoriba Mikal asiga mari leina firal jingkhatpagi thoram amada mahakna phongdokibani. Constituency asigi miyoi kayana Chief Minister gi yumda athenpot karaktun amasung laison tison gi thoram pareng amaga loidena pangthokiba firal jingkhatpagi thoram aduga mari leina Chief Minister N. Biren na hai handak pangtokdoriba Mikal asigi manifesto matam kharagi manungda Manipur da lakadoriba BJP gi National President JP Nadaga loidena phonglagani pangtokdoriba Mikal asida mahagna vote masing lising kunrom phangduna mai pakani haina su Chief Minister N. Biren na makataki. सारे साथियों भाइयों बहनों पिताओं और माताओं I can see high one in Miami. Give a round of applause I am almost listening a manipulator when out of I am kun Gimaya the Pangadra, kun Matho the Pangnida. Margin of them. Chief Minister gi yumda pangthopa firal jingkhatpagi thoram adu loiraba matung luwang sangba makha lekai da leiba multi-purpose multi-sports complex da miyam gi oiba mifam amasu pangthoki hariba mifam adu da law and justice gi union minister Kiran Rijiju amasung Assam gi Chief Minister Himanta Biswa Sarma su sarugyaki. Manipur asi hingsa leitaba state ama ohenba mathau tai Manipur gi miyamu yaifana amadi saukhatpagi maikei da purak pahaibasi BJP gi aningbani haini Union Defense Minister Rajnath Singh na phongdokri. Taranithoy suba Manipur State Assembly Mikal ga mari lenena vote khomba lakiba Union Defense Minister Rajnath Singh na hai Congress asi India da tapna musilaklaba political party amani Mikal asida Congress pu eikhoina lumna lode N. Virena luchingba BJP gi lengak asina chahi manga asida pangthokiba thavak thoram sing asi yamna singtha ningai ni Prime Minister Narendra Modi na North East region asi saukhatpa mafum ama oinaba akan maongda honari Manipur asi apekpe state ama oizaraga su India gi khwaidagi saukhatpa state ama oihanningi pangtokadoriba Mikal asida BJP na mapung fana majority oiduna mai paktuna amuk khana lengak paibangamgani haina Union Minister Rajnath Singh na makataki. बिजनेस कम्युनिटी के लोग बैठे हैं सरदार जी मैं कहूं आप लोग भी बैठे हैं देखिए 10-15 दिन का इलेक्शन है आप लोग अपनी कम्युनिटी का अपने महाजन कम्युनिटी है सब लोग बैठ कर तय करिए कि हम दूसरे क्षेत्रों में दूसरे एरियाज में जाकर लोगों को कन्विंस कहते हैं क्यों नहीं यह देश का काम है यह बीजेपी का काम नहीं बीजेपी देश बना रही है बीजेपी देश न बना रही होती देश को मजबूत न कर रही होती तो आप बीजेपी के अपोजिट जाइए मुझे कोई आपत्ति नहीं लेकिन क्योंकि मैंने कहा ना हम गवर्नमेंट बनाते हैं मैंने हम पॉलिटिक्स करते हैं तो केवल गवर्नमेंट बनाने के लिए नहीं हम पॉलिटिक्स करते हैं नेशन बनाने के लिए नेशन बिल्डिंग के लिए
Electoral process da senja thumsa tawduna vote lebegi chanabi ama leiba asina Manipur lekha takibani haina Yaskul Assembly constituency gi ZDU min FTS Brindana Fongdokri Wafam asing asi Zanmastan lekha gi community hall da pangthoki ba mahak masagi Firal Chinkatpagi thorum da Fongdokibani Firal Chinkatpagi thorum adu da Thongnauzam Brindana hai Manipur asi chahi kya gi mamangdegi hauna sotha balebak ama oiduna lakli masi electoral process da senja thumda tawbagi sanabi ama leibadagini Candidate cell yamna changhaloi dabani candidate na cell changliba matik vote karaba matung changkiba cell aduna fuda khongkat na bahona bada saukha thorangi thadarakpa cell sing masagi frit khawda sangkhiga dawribani ya school ACS Manipur ki constituency homfu gi manungda top constituency ama oiribani adubu constituency asida thaknaba ising marang kaina fangde nong kitang chubada iram nala ningthina leitabadagi ising ngai hak leitana thumli asu kuina election tawraklaba su afabalengak leitabana maram oiraga mahiroi singi damak baromdom lepangam sanaba akhanaba policy program amata sinbide asigumba award passing asi men khadabagi damak lakliba mikal asida miyamna Yaskul AC gi mihut ohan biu icha isu gi tungi punsirol gi damak khanbiduna awan ba Yaskul AC ama ohelasi hainasu Thongnauzam Brindana makhataki Handaki lanpham sidi thamoiga paisa ga gi lanpham ne aduna thamoi haibasidi isa gi damakta thambiu paisa haibasina la ise isa leige haina lakpani aduna ima ibel ahalaman gi thamoi do isa singi damakta thanbiraga nasabo amuktang state assembly yongnaba thinbiraga aina Manipur gi damakta pujarakningba awon base ai state assembly dagi puraga aina semjage haina lepsariba people's council haidana lepsariba people's council ase semjaraga ai miyamda ai kendra gi ahalaman ai gi silinau pumnamakta ai gi people's council sigi through da aina pujarakliba polam sairam sapthung pitung sentung pumnamakse puraga ai miyamda amuk pulap se amukta manung mapa naidana pungho hona amukta katsage ai kendra sida lairiba ai gi ahalaman sinda ai gi kendra gi mai amukta oizage ai gi Manipur gi mai amukta oizage malem sinba thungna ima leibak Manipur se India pumba nataba malem sinba thungna Manipur masani haibada mina oh nang Manipur dai oire haidana saukhat palebaki masa masu akoina thingnaba matamda thamoida phawba ikai khumnaba do adumaina Manipur masa ne haibada ikai khumnaba phawhannaba mongda ai Manipur se amukta sema ngamba oizage Absentee voters sing asi amata chitha dana vote thada bayana by ECI na handaki mikhal asida ihan hanba oina lakliba February kunmathoi amati kuni thoida Imphal West district oina absentee voters sing gi yumyum da chatuna vote thada halagani haina Imphal West ki DEO TS Kiran Kumar na khangalakli Handak pangthokodoriba tarani thoi suba Manipur State Assembly mikhal asiga mari lenena Imphal West District General Observer Singh Police Observer Singh Mirab Singh amadi election agent gi oiba joint interaction meeting ama Imphal gi GM hall da pangthokri District asige District Election Officer TS Kiran Kumar yauna pangthoki ba mifam aduda handak pangthokodoriba mikhal asira chanagadaba channa kanglon singh gi matang da kumna khanaki absentee voters singh maru oina person with disability chahi marifu gi mathakta leiba voter amadi covid positive oiba voter singh na vote thada hankani haibasida DEO na mari lenaba singda paudamki mifam aduga mari lenana Imphal West District DEO TH Kiran Kumar na hai polling station da chatuna vote thada ba khudong chada ba legadaba absentee voters sing asi amata chitha dana vote thada ba yanaba ECI na handaki mikhal asida ihan hanba oina absentee voters sing vote thada na ba khongthang ama lokhali hariba voters sing asigi maming matha sing khongkatpa loire district asigi oina chawrakna absentee voter listing ahum chahum lei hariba voter sing asi amata chitha dana vote thada hanaba election ga mari leinaba officials sing na mayum mem da hakting dana chatuna vote thada hangani Imphal West District oina lakliba February kunmathoi amati kuni thoi da hanba round oina yum da chatuna vote thada bagi thabak asi paikhatkani masida chitha ba yahoba sing aduna February kunmanga da second round oina amuk chatuna vote thada bagi khudong chaba pigani postal ballot asi yamna maru oiba ama oibna postal ballot ki matang dasu akan bathabak paikhadi postal ballot ki apply tawba yaraba singna February kun fawagi manungda postal ballot ki apply torpa yagani vote haidokpa matamda postal ballot ki matang da mamang da jay naba leikiba adu thoktana ba handaki EVM gi vote masing thibagi aroiba round loidringai da postal ballot sing hana thigani maraksida covid ki section thorang lokatpa oina election gi polling agent khudingmak covid vaccine dose anirak kapa oibata natana agent khudingmak covid ki RT-PCR test da negative oiba miyoi singna oigadabani haina mahangna makhataki electoral size pick panina
asai postal ballot si chahum mama chamri ma khoi atop India gi state ke yang ga yam da ba man la ga su masina maram moidana hayang pot candidate first tab ama di second tab yam nang na ko matam da di yam krik nang na ko matam da di chahum chamri tu su yam na chauba figure ma dum oirei margin do ne ma ko matam da aduna huzik akoi kanoda list of akoi gi postal ballot lawri ba mi final tawraga mayam khangan ba sisu achouba masisu issue mani aduna handakti moigi lisam fajana semdoga kana kana postal ballot hada gada banu hai basi candidate sing da su loina ma yon gani ha ma thamge absentee voter mayam gi loina ma circulate tawgre thamgre ngasigi mifam adugi sarukama oina Imphal West ki DEO TS Kiran Kumar na Mikhal Gamari lenena season nagadaba color court t-shirt launch tawbagi thoram amasu pangthoki Malim pumada thengnariba COVID-19 gi laichut asidagi ngakthuknaba achamba section thawrang khara ngakna chatpinaba MAMI TV gi maike degi ning singjari madudi yumdagi hek sathokpaga face mask upiyu mi amaga gi marakta foot taruki ara pathambiyu mai meet khut statoina handokpiyu amadi COVID vaccine kapa yaraba sing susoi soidna COVID vaccine kapthoktuna laichut asidagi kannaba myam puna honaminasi ngasi February tang tara mari Friday ki tara humdoi nipan ba numit asi Panji Singh na yamna fawa numit ni haina leplak padagi Chief Minister N Biren Speaker YKM Jan yauna handak pangthok doriba tarani thoi suba Manipur Legislative Assembly Mikhal Damiref oiba kya firal jingkhat nakri Singjamai A Sida Union Minister of Defence Rajnath Singh Pasoi A Sida Union Minister of Law Kiran Rijiju su saruk yaki Singjamai Assembly Constituency da BJP ki miref oiba Speaker YKM Jan ki su ngasi firal jingkhat ki Firal Chinkat pagi thoram aduga mari lenena Speaker YKM Channa hai mamangi Mikhal da BJP ki miref kunma thoi mai paki BJP na luchingba sungsin da balengak adu chalai bada awaba leikida banate handakdi awaba sing adu leitena ba miyam na BJP bu mapung fana majority phanghanduna BJP khaktagi oiba lengak amale hanbi haina mak na makhataki aina si tawni hairaga tawbuduga swai haidra tawbosiga haidra tawbosina aina khwaidagi nungai jabe kai dawdage ise swai haija giroe nangarang su mai haigidi mamangda second tabadudagi bot lising ani gi maya hele khoina gi team sina ad handak khoina tawjariba mayam gi mateng bangjariba singjami semiba mayam si yengbira kanda lepiba candidate mayam sina phangba vote dagi lising manga khatang di helan biu sini thamjari se Yes, School Assembly Constituency da BJP ki miref oidiba Manipur lenga ki CAF NPD Minister Thokjom Setyabrata ki firal ngasi chingkhat ki firal chingkhat pagi thum atuda Minister Setyabrata na hai BJP Manipur ki President amadi atai party ki makok thongba luchingba singna sit nimfu dagi tadana BJP na handaki Mikhal asida mai pakani haina lauriba si adumak oithokani handak pangthoko doriba Mikhal asida mu khanna mai paklabadi lamdam asigi chitha nantha howa sakhat thorangi thabak thoram sing paikhatuna mapung faba lamdam mama ohenna ba hotnagani Mikhal thengnagani haina thorak liba miref khudingmak mai pakani haviki pandamda thorak pangaktani karamba miref na mahaki khwaidagi naknaba lamba oigini haiba ngamde miyamgi minungsi amasung ishorgi thawjal na mamangda phangkiba vote masing adudagi hena phanghandana mai pakani haina su Minister Setyabrata na makhatana phungdoki Mikhal naknaba raibil si masigi Mikhal thengnariba khudimo kani na khalaga loina tholopanga tanina simana hena nakmani aduni habda ai chapchaba haiba ngamde adu mayam blessing shori thokja adu public ki nunsibiri ba changsi ngadi apoi soidana mai paktani habi thajabana mamani margin dagi hena hoji uriba changsiga hairagadi mamangi margin khanduna gani habi thajabana Kaisamtong Assembly Constituency da Independent Midef oiriba Sapam Nisikan ki sungasi firal chingkhat ki Kwagatel Moirang Purel gi Community Hall da pangtokpa firal chingkhat pagi thoram aduda Sapam Nisikan na hai
Achumba Khongthanggi lalong amaga loinena Manipurda politics ki anopa puwari ama semge haibigi pandamda politics ta khongdarakpani media gi lamda leiduna miyamgi seba torokpa miyoi ama oibena Manipur gi sothariba Hiram Singh mahak sukhangi Manipurda politics asi anemba thaki oina tawi luchingba sing ayambana solution gi wari amata sadi miyamgi luchingba oigi hairabadi warashin purakpa ngamgadabani luchingba sing di politics ta masagi integrity leiba vision yawa policy puthokpa ngamba oigadabani vision amasung policy fazana puthokpa ngamdrabadi Manipur gi febam hena soksilakani hainasu nisika namakatana fungdoki I hotel taujai seta is the foreign country dagi meme bike thoraga moi group ta lai ada moi angon da haiba sigi prithvi ko la ini ko moi lambi da thoraga Dimapur Imphal sorok se simu phattaba sorok prithvi da laite moi hain adu akoi gi lifeline ni hojik pau kadau le ke leader myam se kadau ri ke pri khau thala libra kadau sem dino se myam se ikai ni ngai ni se karigumba akoi ke sam thong kendra gi mi da thongmam thoba phangdaba ai Delhi da India gate itom da sala dharna tongam ni adre lauthara kuda sida nihan manga bane adu mate wasang Langthabal Assembly constituency da VCP gi miref oiliba constituency asigi MLA Karam Shyam gi sungasi Firal Chingkhat pagi thoram aduda MLA Karam Shyam na hai makata na miyam gi yaifana ba thabak tawki gani miyam gi thadarak pa senfam ama fawba manghaloi laikai AC amadi Manipur miyam gi damak kathok pa yaba makhai kathoki gani yumthong sangtuna miyam gi awa nungai saruk yaki gani Langthabal AC mi manana chawkhat pangamde maramdi tam tare lak MLA oiramba aduna Putha halamba sing adu tam anirakta fugat pangamde awat pakhara lei handak pangthoka doriba mikhal asida miyang gi seva tawigi khudung chaba adu pibi rabadi chai tara magangi banungda Langthabal ACS awat pa leigita pamande haina su MLA Karam Shyam na fungdoki maramdi tam tarela vote ka nupa duna praja gi seba tawbse karino khangi de ka ban phamaga TV channel mayam ama kauraga media kauraga mi bu saiba mi bu hunba mingonda tathi tawoina ngangba mathaudi masak khangdaba yaragadi life se tar kharen tabi radi phani aduna sumaina adi mi se tauram baduna maram oiduna tam tare lakta putharam do Karam Shyamna tam ani rakta phugal loidu ai su ngamde ne awat pa leini ai khangi ni Langthabal kendra gi praja ge awat pa mayam ma leiri Kurai Assembly constituency da VCP ki miref constituency asigi MLA El Susindro ki sungasi Firal Chingkhat pagi thoram aduga mari lenen MLA Susindro na hai VCP na handak amuk hanalengak pairabadi hawalak liba na hasingi punsi mahingda awan bapurak na ba policy program sing paikakani drug ki mayokta atsepa firef lawdana tabak tawgani amadi state asigi economy fagat hanaba akhanaba thorang su lokhatkani constituency asida COVID-19 ki saiting fanglaba lairaba imungdagi haurakpa mahiroi singda online class yawada hena khudong chana Mahiro lising tarada tablet phone amamam fanghangani haina su Susindro na makhatana fungdoki Personally nuaina da balairaba natragana either any party amana nuaina da ba masiga iga hana nuaina gi da balai even sometimes kana no di hana mamang da party ga khara nuaina gi da balai ka haiba singsi gi moi gi dona election matung doina tobiyo election mamang da di praja jing sokpa yaba praja jing any praja jing da koi hot to ya ba sing ji to bigano maramdi praja je aingon da vote pi basu ai gi praja ni aingon da vote pi ho do basu ai gi praja ni aduna ai gi khurai kendra se ji last 5 years da vote pi ro gi su MLA ni pi ho do ba su MLA ne khalaga thabak to jara pada handaki incident se yamna thamoi sona nuaite Thoram aduda Assam ki Chief Minister Hemant Biswa Sarma VCP Manipur ki in charge Sambit Patrana chingba miyoi kayana sarugyaki Thangmaiban Assembly constituency da Janata Dal United ZDU ki miref oiriba constituency asigi MLA Khumukcham Joy Kishan ki sungasi Firal Chingkhat pagi thoram aduda KH Joy Kishan hai handaki mikhal asida ZDU ki miref masing yamna mai paktuna lengak sembada JDU na achoba role ama loba ngamgani Congress amadi VCP ki asobe kaya lakpadagi ngasidi miyamna JDU pamba yamna hengalakli Kudimak asi party asigi luchingba singna thamoi singna miyam ki thabak tawbagi mahini maram aduna lakadoriba mikhal asida miyamna party asibu support tawbiyu haina so MLA Khumukcham Joy Kishan na makhatana fungdoki yogi vision Shri Tukup Kumar na Bihar da tawriba thabak mayam vision singche yam phajaba wakalon yedana
JDU की विजन से अखोइना मनपुर प्रजाना लोइनो पामनै BJP की सोयरकपा कांग्रेस लेगाना सोय म्याम तोपसिदा अल्टरनेटिव थिरक मतंदा JDU सिना बेस्ट पार्टी ने से म्याम खनरै हियांगलम असेंबली कंस्टिट्युएंसी दा BJP की मिरेफ ओइदिबा हानगी MLA युमनाम राधिश्याम की फिराल चिंखतख्रे Langmaitong Bazar da Labor Radisham ki yumda pangthokpa thoram aduga mari lenena mahang hai haukiba sahi manga asida BJP na miyang ki thabak thoram kaya paikhatkre mathang lakadoriba lengak asisu BJP na soidna semgani masida su constituency asige miyang ki damak afaba thabak thoram sing paikhatkani haina Radisham na phongdoki yang mau kaitin dan kaitin se ai ho mama tamda kaitin si matam si chana de Pamam, Momelin Tade, Gari Pamam Momelin Tade, and the Kadir Simon Tashem, a government is now. The Kanatalas of the Zaliba, Manipuri, she didn't have that. I don't say, oh, you say, I'm looking for Mamma, Kadir Zanova, Imam Sabo. Yaskul Assembly constituency da NPP ki miraf oiriba huidrong Vikram Sungasi Firal Chinkhatki Firal Chinkhatpagi thoram aduga mari lenana Vikram na hai handak pangthokadoriba Mikhal asina mahakna chama de chama mai pakani Manipur da leiba lengak asigi soiriba system mayam asi kharada oirabasu semtoke haidana politics da changlakpani state asigi resource mobilization tawdana lengak amas talai haibasi vision leitaba taraga tokani maram aduna resource mobilization ki matang asi mapung fana modernization tawba amachangi hauzik paliba VCP na Balengak asigi system amajung economy si fail oiba pangkhakni hauzik leiriba system vision yaw dabaga pangkhakni asigum balengak lol gi asoiba kaya asi politics ki lambi asida changlaktuna kharada oiraba su semdok sadok ki habiki wakhalonda miref oina thorakpani haina Vikram na makhatana phongdorakli resource mobilization haibadi center ki 100% sanction tawba mayam si thabak su matamda 9.5 agency charge phangba yawri koida 12% phangba yawri 6% phangba yawri 7% phangba yawri sugumba resource mobilization se koi yam leitre haibadare national project singsita adagi forest dagi lakadaba income sing nung lengoi dagi lakadaba income sing revenue department stamp paper yolaga lakadaba economy mayam sing amta koi modernization tawdragadi karmai tawdna koi kamai tong chalaini sugumba mayam mama koi masi Semdok pas hadok ba karai da kari shori ge se amutang changjal laga politics ki sigi line se tang changjal la kari da kari shori ge se amutang khangjan ning bai tare ai gi mota Segmai Assembly constituency da su Indian National Congress ki miref oiriba Ningthauzam Viren gi yumda Firal Chinkhatpagi thoram pangthoki Firal Chinkhatpagi thoram adada Ningthauzam Viren na hai Manipur dagi Sports University hongkiba yabagi fibam ama leiriba si karigumba mahana handak pangthokadoriba Mikhal asida mai paklabadi hauzik Sports University na leiriba mafam asimakta da thamgani constituency asigi manung chanda leiriba Manipur gi Sports University asi Manipur lenga na mijing sangba watpa amasung hauzik leiriba lamgi chai nabasina maram oiraga India gi atopa state amada hongkiba yabagi fibam ama leiri masi pumna magthoktena bamahakna angaba thakta hotnagani haina Viren na makatarakli ngasi pangthokiba Firal Chinkhatpagi thoram aduga mari lenena constituency asida hana VCP ki active worker orama miyoi ahum yauna makoi ga chatminaba miyoi lising ama chatrukna congress ta yaurokpada iroinana Viren da sogatki Thawal Assembly constituency da Shiv Sena gi miref oina Mikhal thengnagadoriba Konsam Michael gi oina so Firal Chinkhatpagi thoram ama Thawal Mela ground da leiba mahaki yumda pangthoki Shiv Sena gi national leader hanagi MP Sandrokan Khere amadi Shiv Sena Manipur state unit ki luchingba sing yauna pangthoki ba thoram adada Konsam Michael na karigumba handaki Mikhal asida mahakna mai paklabadi constituency asigi miyamga khusam naduna masak tokwa thabak thoram kaya paikhatkini haina phongdoki Sponsored project ba kaya to so ina ko change jaraga baza miyang di wanong ba apagi chokot thong singche ina angam ba matin pangjage
Firal Chinkatpagi Thoram Aduga Mari Lenina Siv Sena ki National Leader Sandrukan Kheroin Hai Handaki Mikhal Asida Siv Sena na Manipur ki constituency Mapanda Miref Thadokli Party Asi Manipur da Anoba ma Oirabasu Matangi Lengak Semlakpada Siv Sena ki Mihut Soidin Yaugani Party Asina Lengak Semba Yaurklabadi Party ki ideology ki Matung Inna State Asida Hongba ama Soidina Purak Pangamgani Haina Sandrukan Kheroin na Fungdoki Mayang Imphal Assembly Constituency ki MPP Miraf Urikimam Ramesh Sunga si Firal Chinkatki Firal Chinkatpagi Thoram Aduda Urikimam Ramesh na hai Jahi Yankairom Sotha Duna Laklaba Mayang Imphal AC Amadi Manipur Miyam ki Damak Angam Bathak ta Thabak Pangthoke Haidana Mikal Asi Mayuk Nabani Jahi Yankairom Asida AC Asiki Sokhat Thorangi Thabak Amata Paikhatana Leirakpa Aduna Maram Oiraga Hingbada Tangai Fadana Changba Thaknaba Afaba Ising Forwarding Tina Fangdri Mikal Asida Mai Paklabadi AC Asida Natana Lamdam Asiki Oina Ladiba Awat Pasing Min Katuna Naha Singda Sakti Haptana Anawalam Damama Ohena Bahonagani Hana Sumhagna Fungdoki Kumbi Assembly Constituency da ZDU ki Miraf Oiriba Sanjoy Ahanthem ki Firal Chinkatpagi Thoram Amangasi Sanjoy Ahanthem ki Wangu Sabal da Leiba Yumda Pangtokre Kumbi AC ki polling 35 tagi lakpa yamdaba miyoi kayana saruk yadana pangtokpa thoram aduda Sanjoy Ahanthem na hai VJP ki ticket fanghaudraga sumiyam ki support amadi apambagi matung inna ZDU da election asi thengna zabani Mikhal asi mai paktuna sotharaba Kumbi kendra asi saukhatpa lambida puraknaba honnagani haina mahakna makhataki Manipur ki lenga asida achauba role loduna lamdam asi hena tangdu leitaba dharma jat bijat ki khena balaitaba ching tam nungsi chana na hingba aduguma chaukhatpa mapung phaba holistic way of approach ta madugi development porna bagi damakta janata dol united na imalebak Manipur gi damakta achauba thaudang loduna hena chaukhatpa hena yaifaba hena nungsi chana ba aduguma apun bagi sakti sagatpa ngamba leiba ama ohenjage habagi wakhalon da mire Mikhal asi thengna jabani Kumbi Assembly Constituency ki National People's Party ki Miraf Oiriba Ningthausam Mangi ki Firal Chinkatpagi Thoram amangarang pangthoki Firal Chinkatpagi Thoram aduda en Mangi na hai tongan ba party singda leramba luchingba kayana sogat pirakpa si amukta thokidriba thodokni Kumbi ACSC Sokhatpa Constituency ama ohena bagi damak angamba thongna putoktuna honagani haina sumhagna makhataki Haukiba pung kunmari asida Manipur da miyoi listing amba satruk sumna mapan COVID test da da miyoi marifudara ni thoi nauna COVID-19 positive oibaga loinena state asida leina asina nawagi masing lak ama listing kuntra manga jamapan kuntra yokri leina asina maram oiraga miyoi ama leikidri COVID-19 command control room dagi ngasi numidang wairam pung manga fawada fangba paw amagi matung inna miyoi listing ngakpigani miyoi chama yangkai mathoi nava faduna disaster ukri nava farakpagi apanba masingna lak ama listing kuntra mathoi chato kuntra tarai sukri active case na listing ani sani subna mapan leiri leina asina maram oiraga leikidaba migi apanba masingna listing ani subna marifu marini fagalakpagi changsada marifudara taruk dasmik nipan marini COVID leina asida gi ngakthok na bale ngak na paikhatpa tawsil amagi makhada miyoi kaya amasu numit khudingi COVID vaccine kapthokli COVID vaccine kapthoki ba masing nanga si fawbada miyoi la kuntarok listing kontra matoi stani marifudarani hauki ba pung kun mari da DTF oxygen cylinder sohum subna ani amadi BTF oxygen cylinder homfutaret Manipur gi tongan ba analying sangsingda fangan bangam kre haina COVID-19 command control room da ki fangba paw asina makhatari Tarani Thoi Suba Manipur State Assembly Mikhal da Kaksing Assembly Constituency da BJP ki Miraf Oiriba Y Surchandra gi nomination file tawada minam duna aran asoi kayamrum lotsin ba thengnari ma ki mathakta court ta wakalagani haina constituency asida NPP ki Miraf Oiriba MLA M Rameshwar na phongtokri ngasi Thawal DC complex da Mikhal gi scrutiny yauraba matung paumi sing onaba amada MLA Rameshwar na hai CVI na lokhatpa NSA ga mari leinaba case ama nomination file tawa matamda ECI amadi Supreme Court ki order matung inna nomination form C7 da meduna national netroga local paper da publish tawada bani haiba wafam Y Surchandra nama mahaki nomination file tawa matamda losilamki loinena kumja lisingani tara tarita pangthoki ba Manipur Vidhan Sabha Mikhal da corrupt practice tawi haiba ki damak mahaki matakda Mahaki candidature cancel tauki by judgment adu singna reduna Supreme Court appeal tauki ba case adu su palamkide Surchandra nomination form 26 file tauba matamda mahaki asset amasung liability ki matang da lupa lakh 15 ki loan lawraga leikiba car ani ki wafam palamkide maana Mikhal thengnagadoriba political party adugi maming fawa nomination form adu da palamkide asiguma mahana corrupt practice tawriba mayam asi returning officer na decide tawba ngamdraga so Mikhal loriba matungda achumbagi damak court thengnagani haina Rameshwar makata na phungdorakli In Manipur and all over India, you see that
our leaders and representatives are having a lot of criminal antecedents. We should try and bring probity in political life. So we have to ensure that candidates are not taken lightly about their past activities and they conduct themselves because we are supposed to be the example of the society. Ani suba tangka ki oina lakliba Mars manga da pangthokodoriba taranithoi suba Manipur State Assembly Mikhalgi scrutiny ngasi pangthokri punna sit tara leiba Thobal amasung Kakching District ki apanba miref nimpu tarek ki scrutiny pangthokpada miref ama reject tawkre nimfu taruk mai pakre scrutiny da reject tawkraba miref adudi khangabok A sida Samata Party ki miref MD Ashraf Ali ni Lilong A sigi ayaba pikraba miref sing adudi BJP ki Y Antas Khan ZDU ki MD Abdul Nasir INC ki Anwar Hussain Independent miref MD Israt Hussain amasung MD Abdul Manalni Thobal AC ki oina INC ki O Ivo V BJP ki L Vasanta Shiv Sena ki Konsam Michael JDU ki Irom Chawani Wangkem AC ki oina INC ki K Megasandra BJP ki Y Navachandra RPI A ki Dr. Nimaichan Luang ZDU ki K Janumani NPP ki KH Zivan NCP ki O Haridas Independent Miref Abdul Halim amasung L Domeni Hairok AC da INC ki M Okendro BJP ki TS Radisham NPP ki N Diten amasung RJSP ki M Totom Sanani Wangzing Denta AC da BJP ki Piri Brozen INC ki M Hamanta NPP ki Usam Manglemni Khangabok AC da INC ki Or Surja Kumar BJP ki KH Menjor Mangang ZDU ki TS Zadumanini Kakching AC da BJP ki Y Surjandra INC ki KSS Kennedy NPP ki M Rameshwar NCP ki Y Nilachandra ZDU ki N Nabachandra CPI ki Y Romani Wavaga AC ki oina BJP ki Usam Devan INC ki MD Fazur Rahim NPP ki M Ranjit JDU ki MD Sikandar Ali Independent Miref MD Sakir Ahmad ni Hyanglam AC da INC ki Huidrom Ziten BJP ki Dr. Y Radisham NPP ki MAIBAM Danavir RPI A ki N Sanjay ZDU ki EDU Zamani ni Sugnu AC da BJP ki M Binod INC ki K Ranjit Independent Miref K Mukta Sanani Mikhal Asi ki Miref J Lokthokpa ki Aroy Manu mid February 13 ni Lilong Assembly Constituency ki MLA Y Antas Khan Mikhal ki nomination file tawada fake documents sizinaduna miyam da namthak tawa laibak thibani ma ki matakta ain gi mateng loduna reject tawna bahona ragani haina handagi pangthokadoriba Mikhal asida constituency asidagi independent miref oriba MD Israt Hussain na phongdokri Thobal DC da Mikhal gi scrutiny loreba matung thorakpada wafam sing asi phongdokladuna MD Israt Hussain Paumi Singh da hai MLA Y Antas Khan BJP gi miref oina form ani submit tawki adubu chena kuntaruk yawa form adugi lamai tara mari amasung tara tarukta maming leitaba school amasung lamgi maming sizinaduna kunjali singani tarukta class 12 pass tawrakpani haina miyam da chawna namthak tawri constituency asigi miyam da namthak tawduna mingsa thia na bahona riba Y Antas Khan asi miyam gi mhut ama oibki hak leite karigumba handaki Mikhal asina mahak na mai paklabasu ain gi matung inna disqualified tawas haibasi soidrabani maram aduna constituency asigi miyam na micha thigadaba asidagi kanminasi haina Israt Hussain makataki Affidavit amadana school amagi maming yawba affidavit amadana school amagi maming yawba as well as aduga mahakna tamleiba mahaki degree phangleiba school asigi maming ase ngasi malem pumbada phangdaba dumba location nam oiba aduna maram oiraga mahakasi is going to be rejected by the law court akoi law court to sukso iswaidana maki thengazaragani aduna aina haining budi mahak masamakta Lilong degi ngasi hoji file toribase withdraw ta hobuna chungani maram di court ta thengaraba matung de Lilong gi mingsa thinanga gi thabak oirakpa adu punamaga do mago de hen mai chokani haibase public ta thamjari Amarom da MLA Y Antas Khan Paumi Singh da hai mangoda sirak leba maral asi chatnaba yarodaba yumpham yaudaba amani magno nomination file tawada aranba yaukide asigumba yumpham yaudaba aranba asi pukhatuna yetnaba asi tawhaningde handak pangthokodoriba Mikhal asida ZDU gi miraf oiriba hanagi MLA Abdul Nasir na kumja lisingani tarani thoi gi Mikhal degi hauraga ngasi fawda mahagi nomination form da mahagi chai asi amata manadaba asi miyam da chawna namthak tawda natana ain gi wangmadani mag MLA oibida matik chade mahagi matakda ain gi mateng loragani haina Antas Khan phongdoki iriba school maming je Google da sum thokte karai wai da lai ki haiba yamna reasonable oida objection ko ka ge de gi election propaganda ko bagi adu maina
थांगले अदुबो इलेक्शन की तौरीब पोसिदा स्क्रूटनी की सिदा येतपसिसु फतबरन खल्लेदो ऑब्जेक्शन दो रीजनेबल वैदबनिना अखोय मैम की नॉमिनेशन फाइन हम लोन एक्सेप्ट तौबाय थर्टी लिलोंग एसी की ओइना आईएनसी की कैंडिडेट अमा आई सामक बीजेपी की ओइना अमसुंग जेडीयू की अमा अमसुंग इंडिपेंडेंट अनि अमगा कैंडिडेट मंगा एक्सेप्ट Nakal amarom dalilong assembly constituency da independent miref ama oina thokliba Abdul Mananna Paumi Singh da hai hanagi MLA Abdul Mohammed Abdul Nasir nomination file tawda kumjali singani taratare ki mikhaldana ma ki chai asi kuntra mapani kumjali singani kungi vai election dana nifuni thoi aduga handakna chai nifuni pan haina nam thak tawri mataw karam na hoki basahi ama makhai asida Abdul Nasir ki chai taruk hengali banu hiram asigi matang da ain gi mating loduna chap chana dandi fanghangani haina Abdul Manan na makhataki महाकना मिनमलिबा असिगी मतुंग इना महाक असि कंपलसरी इंडियन पेनल कोड की सेक्शन 191 193 195 अमदी 199 की मतुंग इना महाक असि इलेक्शन तेंगदौरिबा इलेक्शन असि लोइरगसो करिगुमो कारगसो महाक सोय सोयदन जेल संगदनिगे मरम सुंगले लेते असेंबली दा कारोबा मियो एमा चाही मंगा जेल दा थमखी मदुगी डॉक्यूमेंट सिदा लेजरे मखोइना कैंडिडेट अमा ओइरगा मिनिस्टर अमा ओइरगा मियाबु मिनम लगा मियांग भी हक मत पयाना नबगी दम महाक न तौखिबा असिगुम्बा थबकसिंग असिदगी अखोइना चपचान एक्शन लौखटकनी Marak thatna ten break amatang lominasi लड़की हूँ श्रीमती प्रियंका गांधी वद्रा फेब्रुआरी की तारीख 15 इंग्लिश सिंगनी कुनी थोइदा मणिपुर मियाम की दमकता वर्चुअली वांगांग दौरी मिजेंग ताबा काउबीगनु अखोगी सोशल मीडिया प्लेटफॉर्म इंडियन नेशनल कांग्रेस मणिपुर Mayam taram na okcheri hosik makhata pa pau omok pisari ngarang kwakta da hisab kamari lelena chatkhiba miyam ge rally adu kwakta municipal council kwakta gram panchayat ki luchingba sing amadi kwakta ge CSO sing da khangal lamba leite matung dadi punna afa fata khana duna thabak tawminasi haina jamiatul ulema Visnupur district president MD Islauddin Kasmina Paumi Singh da phungdokri jamiatul ulema Visnupur amadi kwakta na sinduna kwakta da pangtokiba paugi mifam aduda Islauddin nahai Islam gi mayukta thavak tawrapagi damak chatpa rally ni harka kwakta gi maru oiba miyo sing khangalam dabana police amasung rally chatliba miyam ani gi marakta pamdabu thokdok thokiba adu nuaite haina phongtoki rally chat ki hairagasu kwakta da leiriba adgumba organization sing hairib sing siragi khangallaga punna tawminnaba oradi ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯗꯨ ꯅꯠꯇꯅ ꯃꯆꯣꯏ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤꯒꯨꯝꯕ ꯗꯤꯃꯥꯟ ꯑꯃ ꯇꯥꯟꯕ ꯇꯥꯔꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯆꯠꯈꯤꯕ ꯇꯥꯔꯗꯤ ꯃꯗꯨ ꯗꯤꯃꯥꯟꯗꯨ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯕ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ Paugi mifam aduda saruk yakiba Maulana Alauddinna ima event singna hijab sizinaba amasung parda system ningkha tamna adumak sizinnabiu hanagi minister Govindas na social media da thagalakiba wafam adu maagna natti haina sengdokpa leikre haiba wafam phongdoki Political party amadi candidate singna ayupung taruktagi numidang pung tara fawa ECI na biba instruction kudimak illaga campaign chathaba yaragani haina Election Commission of India ki Joint Director Media adu standak na thadropa cherol amana khangalagli Gerald asina makhatana high election commission lebak asigi amasung poll tawgada state singda oiriba covid ki fibam review tawkri union health secretary dagi phongba information amagi matung inna covid ki fibam asi fagalakpaga loinana lebak asida covid case handaragli lebak asigi apunba report case sing yengbada poll pangthokada state sing di covid ki case namely poll tawgada state sing maru oina Uttar Pradesh Uttarakhand Punjab Manipur amadi Gawada chai asigi January 12 da covid case listing kuntra ni thoi rom oirambadu February Nitoy da di listing ahumda handarakli. Covid ki fibam ningtina nainaraba matungda commission na kudaktagi campaign tawagi atingba matam numidang pung nipan dagi ayuk pung nipan faba oirambadu numidang pung tara dagi ayuk pung taruk faba onthokani. Maram aduna political party amadi candidate sing ayuk pung taruk dagi numidang pung tara faba Covid ki chana kanglun ngaktuna amasung state disaster management ki protocol ngaktuna campaign pangtokpa yagani haina cherol asina makatali.
Bharatiya Janata Yuva Morcha VJYM Manipur Pradesh na sinduna thangmaiban gi thau ground ngarang pangthokiba mega yuva conclave ta Yuva Morcha gi thomi chani na sawa team amamam assembly constituency manga da mikhagi campaign chathanaba lamthakraba matung sagolban AC da VJYM gi thomi sing election campaign chathakre Sagolban AC da chathakiba election campaign aduda VJYM gi president M Baris maming leiraba saisakpa utam amadi Yuva Morcha asigi thomi ke asusarugya Election campaign aduda AC asigi tongan mamiyo sing unaduna lakliba mikhal asida VJP da vote pibi naba amadi VJP ki lengak asina haukiba sei manga asida miyamgi yaifana ba paikhakiba thabak tharam singi matangda macha khaina thamlamki hari All Manipur United Club Organization Amukogi Hanagi President KT Rahman Lilong Horibi Makhaleka Jalaiba Maki Mayum the Manu Matam Chadana Lekidabada All Manipur Muslim Development Committee AMMD Sina Tamosona Nuaitava Fongtokli Haina Luf Asina Thadro Pacherol Amana Fongdoragli AMMDC President Pusam Said Ahmad Nakuyek Piba Cherol Adana Hai Laikidaba KT Rahman Lemdam Sigi Tongan be issue Kayada Sokta Banaidana Mangzil Thana Saru Yaran Baluchimba Amani Jing Tangi Mari Lahena Chesin Naba Thodan Kaya Loran Baluchimba Asana Laikidaba Haibasi Pangal Kunai Gitanatana Lemdam Sigi Oina Choba Mangzaba Amani Maki Mungna Nang Horiba Awabadasu AMMDC na Tamo Sing Saru Yazari Lonina Maki Tawaina Mapugi Nakta Santi Oina Laiduna Bataibang Mapuda Dua Tawun Thomi Saki Hari Aravidam Eba Pau Amuhan episode. Taranitoy Suba Manipur State Assembly Mikhal Asi Free and Fair Oiba Mikhal Oiba Ngamnabagidamag suspension of operation the Lady Bala Haluf Singh Makoy designated camp to Tangani Haina Manipur Chief Minister N Birena Fungdokri. Manipur asi hingsa leitaba state ama ohenba mathautai Manipur gi miyambu yaifana amadi saukhatpagi maikida purakpa haibasi VJP gi aningbani hani Union Defense Minister Rajnath Singh na fongdokre Electoral process da senja thumja tawduna vote lebegi chanabi ama leiba asina Manipur lekha takibani haina Yaskol Assembly constituency gi ZDU MFTS Brindana fongdokre February Kunmathoi Amadi Kunithoi the Imphal West District absentee voters Singi Yum the Changdana vote Thada Halagani Haina Imphal West District DEO DS Kiran Kumar now Kangalagli. Mami TV ki Manipuri Prime Time News matang asada loizare miyeng tabiriba singbu amuka hanna chan maibam na khurumjari.